Manipur Top Channel dagi Manipur gi news update tawjage ngasi phongmase phongda October gi tang 9 da nupa amaga nupi amaga khongoi nakhiba amasum nupi dugi pikliba masa nupi tathi tawoina tawbikiba thaudok senaba miyoi 13 police na phakre. Bisnupur police ki district ki manung sanba kha posangmam community hall da ngarang nupa amaga nupi amaga miyam mangda khongoi nakhiba amasum nupi adugi piklibi masa nupi tathi tawoina tawbikiba thaudok ta chenabani haiba miyoi 13 Bisnupur police na phare. Hiram asiga mari lainena Bisnupur district police ki conference hall da pomisinga unaba amada district asigi SP Priyadasini Laisram na haiki kha posangmam community hall da ngarang ayuk pung 10:30 tarakpa matamda opokpui khuno amasum kha posangmam village ki miyoi kharana nupa amasum nupi amaga miyam mangda khongoi na baga loinana phubi saibibegi thabak chathare haibegi paw ama Bisnupur police na phangki. Khudakta Bisnupur police ki team ama mafam aduda sangsin ki baga loinana nupa aduga nupi adugu rescue tawki. Thaudok aduga mari lainaba ngasi ayuk miyoi khara social media video ama thagat narakhe. Video aduda miyamna nupi adugi piklibi masa nupi ama busu tathi tawoina tawbiki bagi matau thengnakhi. Adumakpu ngarang police na mafam aduda sangsiluba matamdadi angang adu leiramkhide. Karigumba angang adusu leiramba thengnarabadi soidanamaki police na rescue taramgadabane. Thaudok asigi matangda Bisnupur police station na case ama lakhotkhre loinana thaudok asida senaba nupa mari amasum nupi 8 buna miyoi 13 police na fagalaba miyoi sing adudi kha posangba maning laikai ward number 7 dagi kaisam Chandrakala sai yankhaiga mari mapuroiba K Deben kha posangba meya laikai ward number 8 dagi posangba Bizenti sai 95 mapuroiba T Tamphalakpa kha posangba meya laikai dagi posangba first sai yankhaiga mari mapuroiba laikhidraba P Kundumba kha posangba mamang laikai dagi Torem Ongbi Gunesori sai 92 mapuroiba T Ningthem kha posangba mamang laikai dagi Nongmaithem Damu sai 35 apokpa N Birdus apokpi khunau ward number 7 dagi Oinam Santi sai yang 98 mapuroiba O Kumar opokpi khunau ward number 10 dagi Ningthaujam Sundari sai 90 mapuroiba N Bimol opokpi khunau ward number 10 dagi Salam Manisana sai 35 apokpa S Jugin kha posangba miyam laikai ward number 7 dagi posangbam Hemachandra sai 38 apokpa P Surjoy kha posangba meya laikai dagi ward number 9 dagi Kangbam Inauksa sai 93 mapuroiba laikhidraba K Sarachandra amasum opokpi khunau ward number 10 dagi Oinam Prem Kumar sai 33 apokpa Othoibani. SP na makhatana phongdokhibada kanagumba miyoi singna aranba thabak toramle hairabasu miyamna khudakta mob justice sathabagi mahutta law lairi haibasi kaubiganu law gi matung ina mara leibasing serak panganbagi demak satharamba thengnarabasu police ta paw piduna law gi matung ina thabak lakhot hanbiu hainasu SP na makhatana phongdokhi.